Pucl ki report Manipur Thugainabani Haina Manipur People's Party ki Maikeidagi Phongdorakli kumzale singani kunhumdoi dagi chai ani tha mari helaklaba Manipur da thokliba lan ase loshinaba lengak amasung miyamna hotnaringai talak asida Pucl na semzin sajinba report ama phonglokliba ase Manipur miyam gi mayoktani report aduda palliba maitei singna kuki singda landaba horakpani haiba Pucl gi report Chama aranba report ni haina MPP gi Maikeidagi Phongdorakli loina kumja lisingani kunhumdoi gi megi tang ahumda India gi Vice President na Manipur University da Manipur gi Chief Minister haina function pangthoklingai da Surchanpur da kuki miyam sing amasung khulai paiba lalhoba singna achoba rally khongchon aduda Torbung Kangbay amasung Fogak Chau da leiba maitei gi mayum makai mai thaduna asokapan nanghanki makha tarakpada kuki singna Serogi yum chahum homfugi mathakda mai thadana manghanki Kangsup yangang pokpi amasung singkhong singyada leiba singda kuki singna landarakibani Manipur gi miyamna khulngakpa yelhomi sing khundariba miyam singbo ngangnaba defense tobani maitei singna kuki singda landakiba leite haina Phongdorakli amadi report asigi mayokta Manipur People's Party ki office bearer singna mifama mafamduna Khanaraba matungda Imphal West ki SP da case sama MPP ki General Secretary Media Arambam Karamsit Singh na file tawkri hari. Vice President na Manipur University laga Manipur Minister ga consult tawinida haiba ganja asida akwai Surchanpur da asogo relay masala relay saliba numit asida kamda kulai paiba kukisin akwai shudre ba sinne pulap sabida matunda maitena kundariba tabunda adagi haiba jaga sida Moi landa sada matunda maitei sing mai thabe adagi maitei gi lam thum mangal le amusu maitei sing gi mahum gi sakhin gi jowa maitei ga phu sagre aso hai ba por asi hai ba kuki na ganda wale adagi matunda apai more da adagi matunda serogi jum johunga umpuga si bagi karena bagi laga ini laga semua itu na kisah nasi na mungkin separate administration wa mungkin boundary masih yang dulu tempat mungkin itu kundari ba kalau mungkin kundari itu rasanya sesuatu ada mana ayo atau mana itu example di ayo Surchanpur lagi mulai lagi Serong lagi itu mungkin single nama itu jaga single kali ba mungkin kalau mungkin saya masih puji wena ini sih jaga bagi bangun jaga singa main bersandri hai ba ni asura ba bar di prime minister no home minister na barter de nyam sina masa kan posta masta medina hana Thugainabani haja medina na karam no honda singa ni na ya amronga Manipur da kulai ba yuji sina ma kai yuji sina kinsin ma kan da sama da kan non no